처음에 너무 뛰었더니 Kana lang na yaw de. 여기 가가지고 세고 Gari ke awra le nang hana. ꯑꯁꯤꯒꯤꯁꯤꯗ ꯅꯪ ꯒꯥꯔꯤ ꯃꯆꯥ ꯂꯩꯌꯦ ꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏ 아이게 손을 놨었네요. 아이시데 융도 아이 ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯏꯕ ꯅꯪ punta ꯄꯨꯡ ꯇꯔꯥꯗ ꯑꯗꯣ ꯑꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯁꯤ ꯅꯪ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯈꯪꯉꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯍꯥꯏꯕ꯭ꯔꯣ ꯅꯪꯉꯣꯟꯗ 하이디 아이 융자게 놨었네요. 섹시 보거라 간지 이제 간저이 비행기나 시대상은 ꯀꯅꯥꯗ ꯀꯔꯝꯕ ꯌꯨꯝꯗ 또 시기 뭐 찾지름 내나 아주기 asna kai 융도 아주 상은 매들 때 손이 보다게 나간 시기 장간 시래라면 내가 아주 상문이요. ꯀꯔꯤ ꯑꯗꯣ ꯑꯁꯤꯗ ꯒꯥꯔꯤ ꯃꯆꯥꯁꯤ ꯅꯪꯅꯔꯣ ꯃꯉꯛꯇꯨꯗꯤ ꯑꯃꯁꯤ 마네 마네 Kan hango ni pa. Nang na maka si gari si mga lay khai ram bro. 마네 ꯅꯪꯅ ꯇꯣꯡ ꯈꯛꯇꯅꯤꯀꯣ ꯑꯇꯩ ꯌꯥꯎꯗꯦꯀꯣ 여기 ꯌꯥꯎꯗꯦ ꯌꯥꯔꯦ ꯌꯥꯔꯦ Yare siya mo